ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄꯅ ꯌꯥꯏꯈꯣꯝꯕ ꯁꯝꯖꯁꯥꯕꯝ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯄꯥꯛꯂꯕ ꯏꯄꯥꯛ ꯑꯃꯒꯤ ꯇꯣꯔꯕꯥꯜꯗ ꯇꯥꯕ ꯂꯤꯛꯂꯥꯏ ꯈꯨꯜ ꯍꯥꯏꯅ ꯈꯪꯅꯕ ꯈꯨꯜ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯤꯛꯂꯥꯏ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯜꯂꯥꯛꯄ ꯍꯥꯏꯕꯗꯨ ꯂꯩꯔꯝꯗꯦ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯈꯨꯟꯖꯥ ꯈꯔ ꯑꯗꯣ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯔꯩ ꯂꯩꯇ ꯀꯌꯥ ꯇꯥꯟꯅꯖꯗꯨꯅ ꯂꯩꯃꯤꯟꯅꯕ ꯈꯨꯜ ꯃꯆꯥ ꯑꯃꯈꯛꯅꯤ꯫ ꯈꯨꯜ ꯑꯁꯤꯗ ꯌꯥꯡꯕ ꯀꯧꯕ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯌꯥꯡꯕ ꯃꯥꯅ ꯆꯍꯤ 6-7 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯥꯕꯨ ꯄꯣꯛꯄ ꯄꯟꯊꯧ ꯅꯣꯡꯒꯥꯈꯤꯔꯝꯃꯤ꯫ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯈꯜꯗ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯃꯁꯥ ꯑꯗꯣ ꯁꯣꯟꯗꯝ ꯅꯥꯗꯝꯅ ꯂꯩꯈꯤꯕꯅ ꯄꯤꯛꯂꯕ ꯃꯇꯝꯗꯒꯤ ꯌꯥꯡꯕꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯏꯃꯨꯡ ꯄꯨꯕꯇ ꯅꯠꯇꯅ ꯋꯥꯈꯜ ꯂꯩꯅꯥꯅ ꯅꯥꯔꯕꯤ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯍꯥꯎꯕꯨꯁꯨ ꯃꯥꯅ ꯁꯦꯟꯅꯖꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯅꯣꯡꯗꯝ ꯈꯣꯜ ꯑꯁꯤꯁꯨ ꯑꯉꯛꯄꯅꯤ꯫ ꯌꯥꯡꯕꯅ ꯆꯍꯤ 10 ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯅꯤ ꯃꯥꯕꯨ ꯄꯣꯛꯄꯤꯕ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯍꯥꯎꯅꯁꯨ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯄꯥꯕꯨꯡꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯅꯣꯡꯒꯥꯈꯤꯔꯝꯃꯤ꯫ ꯑꯄꯣꯛꯄ ꯄꯂꯦꯝ ꯄꯟꯊꯧꯅ ꯂꯪꯊꯣꯛꯄꯤꯔꯝꯂꯕ ꯌꯥꯡꯕꯕꯨ ꯈꯨꯟꯖꯥ ꯀꯌꯥ ꯑꯗꯨꯅ ꯀꯨꯞꯅ ꯁꯦꯟꯅꯕꯤꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯌꯥꯡꯕ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯁꯛꯇ ꯆꯨꯗ ꯐꯤꯕꯝ ꯃꯨꯔꯇꯤꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯥꯡꯕꯅ ꯂꯤꯛꯂꯥꯏ ꯈꯨꯜ ꯑꯁꯤꯒ ꯅꯛꯅꯅ ꯂꯩꯕ ꯄꯥꯛꯂꯕ ꯏꯄꯥꯛ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯂꯦꯝꯂꯩ ꯉꯥ ꯐꯥꯗꯨꯅ ꯃꯥꯒꯤ ꯍꯤꯡꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯉꯁꯤꯗꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅ ꯌꯥꯡꯕ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯐꯅ ꯀꯨꯏꯅꯗꯤ ꯌꯥꯡꯕ ꯃꯥꯁꯨ ꯉꯥ ꯐꯥꯕ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯉꯥꯏꯔꯕꯁꯨ ꯅꯣꯡꯊꯤ ꯅꯣꯡꯃꯪꯗꯨꯅ ꯑꯁꯨꯝ ꯂꯩꯕ ꯑꯗꯨꯗꯒꯤ ꯌꯥꯡꯕꯁꯨ ꯉꯁꯤꯗꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯒ ꯑꯣꯏꯔꯦ ꯆꯠꯂꯔꯣꯏ ꯂꯩꯖꯕ ꯈꯔ ꯆꯥꯔꯒ ꯂꯦꯜꯂꯒꯦ ꯈꯟꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯆꯦꯡ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯂꯩꯔꯝꯗ꯭ꯔꯦ꯫ ꯌꯥꯡꯕꯁꯨ ꯃꯊꯥ ꯁꯥꯅ ꯏꯃꯨ ꯃꯨꯅ ꯂꯩꯔꯤꯕ ꯅꯣꯡꯗꯣꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯆꯦꯡꯁꯨ ꯑꯃꯠꯇ ꯂꯩꯇꯦ, ꯁꯤꯗꯤ ꯀꯝꯗꯧꯅꯤ? ꯀꯥꯟꯅꯗꯦ, ꯌꯨꯝꯂꯣꯟꯅꯕꯒꯤ ꯏꯟꯗꯣꯜ ꯑꯃꯨꯁꯪꯗꯒꯤ ꯂꯧꯔꯒ ꯆꯥꯛ ꯊꯣꯡꯂꯒꯦ꯫ ꯆꯥꯛ ꯍꯤꯛꯇꯣꯛꯄꯒ ꯑꯩ ꯂꯦꯝꯂꯩ ꯉꯥ ꯐꯥꯕ ꯆꯠꯇꯕ ꯌꯥꯗꯦ꯫ ꯅꯣꯡꯊꯤ ꯅꯣꯡꯃꯪꯗꯨꯅ ꯂꯩ ꯍꯥꯏꯗꯨꯅ ꯑꯩ ꯉꯁꯤ ꯂꯦꯝꯂꯩ ꯉꯥ ꯐꯥꯕ ꯆꯠꯇ꯭ꯔꯕꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯣꯡꯅꯕ ꯆꯦꯡꯁꯨ ꯂꯩꯔꯔꯣꯏ꯫ ꯃꯁꯤ ꯈꯟꯗꯨꯅ ꯌꯨꯝꯂꯣꯟꯅꯕꯒꯤ ꯃꯟꯗꯣꯜ ꯑꯃꯨꯁꯪꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯦ꯫ ꯃꯃꯥ ꯂꯩꯍꯥꯎꯅ ꯌꯥꯡꯕꯕꯨ ꯊꯥꯗꯣꯛꯇꯨꯅ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯃꯟꯗꯣꯜ ꯑꯃꯨꯁꯪ ꯑꯃꯗꯤ ꯃꯈꯨꯔꯥ ꯇꯣꯝꯆꯧꯅ ꯌꯥꯡꯕꯕꯨ ꯁꯦꯟꯅꯕꯤꯗꯨꯅ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯍꯪꯕꯤꯗꯨꯅꯇ ꯂꯥꯛꯄꯅꯤ꯫ ꯉꯁꯤꯁꯨ ꯌꯥꯡꯕ ꯃꯟꯗꯣꯜ ꯑꯃꯨꯁꯪꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗ ꯃꯥꯡꯒꯣꯜꯗ ꯃꯈꯨꯔꯥ ꯇꯣꯝꯆꯧ ꯑꯗꯣ ꯂꯨ ꯑꯃ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯡꯕ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯇꯣꯝꯆꯧꯅ ꯏꯆꯥ ꯌꯥꯡꯕ ꯂꯥꯛꯂꯤꯗꯅ, ꯂꯥꯎ ꯂꯥꯎ, ꯏꯆꯥꯅ ꯂꯥꯛꯄꯗꯤ ꯀꯔꯤ ꯂꯩꯔꯕꯒꯦ? ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯌꯥꯡꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯇꯞꯅ ꯈꯨꯔꯥ, ꯏꯟꯗꯣꯟꯕꯨ ꯂꯩꯇꯕ꯭ꯔꯣ? ꯅꯆꯥꯒꯤ ꯍꯧꯖꯤꯛ ꯊꯣꯡꯅꯕ ꯆꯦꯡ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ꯫ ꯏꯟꯗꯣꯟꯗꯒꯤ ꯆꯦꯡ ꯈꯔ ꯄꯨꯖꯒꯦ꯫ ꯍꯣꯔꯦꯟ ꯅꯆꯥꯅ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯂꯦꯝꯂꯩ ꯉꯥ ꯐꯥꯔꯨꯔꯒ ꯅꯨꯃꯤꯗꯥꯡ ꯊꯣꯡꯅꯕ ꯆꯦꯡ ꯋꯥꯜꯂꯨꯔꯒ ꯁꯤꯡꯂꯒꯦ ꯍꯥꯏꯖꯒꯦꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯂꯩꯕꯅꯤ ꯂꯩꯕꯅꯤ, ꯏꯆꯥꯅ ꯂꯧꯒꯅꯤ ꯍꯥꯏꯕ ꯆꯦꯡꯗꯣ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯀꯣꯟꯅꯅꯕ ꯂꯧꯈꯣ ꯏꯕꯨꯡꯉꯣ꯫ ꯑꯗꯣ ꯉꯁꯤꯗꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯅꯤꯅ ꯏꯄꯥꯛ ꯑꯁꯤꯗꯗꯤ ꯀꯨꯝꯂꯨꯔꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯁꯦ ꯏꯄꯥꯛ ꯑꯁꯤꯗ ꯅꯨꯡꯉꯣꯏꯕꯤ ꯊꯣꯛꯏ ꯍꯥꯏꯅꯕꯅꯤꯀꯣ ꯌꯥꯡꯕ꯫ ꯃꯈꯨꯔꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯀꯔꯤꯅꯣ ꯅꯨꯡꯉꯣꯏꯕꯤ ꯍꯥꯏꯕꯕꯨ ꯈꯨꯔꯥ? ꯇꯣꯝꯆꯧꯁꯨ ꯌꯥꯡꯕꯗ ꯌꯦꯡꯂꯗꯨꯅ ꯇꯞꯅ ꯁꯣꯔ ꯑꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯌꯥꯡꯕ, ꯅꯨꯡꯉꯣꯏꯕꯤ ꯍꯥꯏꯔꯤꯕꯁꯦ ꯏꯁꯤꯡ ꯂꯥꯏꯔꯦꯝꯕꯤ ꯏꯔꯩꯃ ꯏꯃꯥꯒꯤ 18 ꯁꯨꯕ ꯂꯥꯡꯒꯣꯟ ꯑꯣꯏꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨꯅꯤꯅꯦ꯫ ꯃꯥꯕꯨ ꯊꯦꯡꯅꯕꯁꯦ ꯑꯩꯈꯣꯏꯗ ꯑꯋꯥ ꯑꯅꯥ ꯅꯪꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯐꯥꯎꯕ ꯃꯥꯡꯕꯇ ꯅꯠꯇꯅ ꯉꯥꯎꯅ ꯐꯩꯅ ꯍꯦꯛꯇ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯡꯕꯗꯤ ꯍꯥꯟꯅꯗꯒꯤ ꯈꯪꯗꯕ ꯑꯣꯏꯕꯅ ꯃꯄꯨꯛꯅꯤꯡꯗ ꯍꯦꯟꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯇꯣꯝꯆꯧꯕꯨ ꯌꯦꯡꯂꯗꯨꯅ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯇꯞꯅ ꯈꯨꯔꯥ, ꯅꯨꯡꯉꯣꯏꯕꯤ ꯍꯥꯏꯔꯤꯕꯁꯦ ꯏꯔꯩꯃ ꯏꯃꯥꯒꯤ 18 ꯁꯨꯕ ꯂꯥꯡꯒꯣꯟꯅꯤ ꯍꯥꯏꯕꯗꯥꯏꯅꯦ? ꯂꯥꯏꯔꯦꯝꯕꯤ ꯃꯥꯒ ꯑꯩꯈꯣꯏꯒ ꯊꯦꯡꯅꯔꯨꯔꯒꯕꯨ ꯀꯔꯤꯒꯤ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯇꯥꯕ, ꯉꯥꯎ ꯐꯩꯗꯨꯅ ꯆꯠꯄ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯥꯡꯒꯅꯤ ꯍꯥꯏꯔꯤꯕꯅꯣ ꯈꯨꯔꯥ? ꯑꯁꯦꯡꯕ ꯋꯥꯔꯤꯗꯣ ꯈꯪꯂꯕꯗꯤ ꯅꯆꯥꯗꯁꯨ ꯈꯔ ꯇꯥꯛꯄꯤꯌꯨ꯫ ꯇꯣꯝꯆꯧꯁꯨ ꯃꯥꯅ ꯈꯪꯖꯕ ꯋꯥꯐꯝ ꯑꯗꯣ ꯌꯥꯡꯕꯒꯤ ꯃꯐꯝꯗ ꯂꯤꯕꯤꯗꯨꯅ ꯈꯪꯍꯜꯂꯛꯏ꯫ ꯊꯥꯏꯅ ꯃꯤꯒ ꯂꯥꯏꯒ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯤꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯏꯔꯩꯃ ꯏꯃꯥ ꯃꯥꯒꯤ ꯂꯥꯡꯒꯣꯟ 18 ꯁꯨꯅ ꯑꯇꯤꯌꯥ ꯒꯨꯔꯨ ꯁꯤꯗꯕ ꯏꯄꯥ ꯃꯍꯥꯛꯅ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯏꯔꯩꯃ ꯏꯃꯥꯒꯤ ꯂꯥꯡꯒꯣꯟ 18 ꯁꯤꯒꯤ ꯃꯅꯨꯡꯗ
ꯏꯇꯣꯟ ꯇꯣꯟꯕꯤ ꯑꯣꯏꯔꯤꯕꯤ ꯅꯨꯡꯉꯣꯏꯕꯤ ꯍꯥꯏꯕ ꯂꯥꯡꯒꯣꯟ ꯑꯁꯤꯃꯗꯤ ꯑꯇꯤꯌꯥ ꯒꯨꯔꯨ ꯁꯤꯗꯕ ꯏꯄꯥ ꯃꯍꯥꯛꯅ ꯍꯥꯏꯅ ꯇꯥꯟꯅꯕ ꯉꯝꯂꯝꯗꯦ꯫ ꯃꯥꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯀꯣꯏꯗꯅ ꯂꯥꯡꯗꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯁꯤꯂꯝ ꯁꯤꯟꯊꯥ ꯑꯗꯨ ꯀꯥꯎꯊꯣꯛꯇꯨꯅ ꯑꯗꯨꯝꯅ ꯀꯣꯏꯗꯨꯅ ꯂꯩꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯣꯔꯥꯔꯦꯜ ꯏꯄꯥꯅ ꯑꯁꯥꯎ ꯈꯝꯕꯤ ꯃꯥꯏꯍꯧꯈꯤꯕꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯨꯡꯉꯣꯏꯕꯤꯕꯨ ꯌꯦꯡꯗꯨꯅ ꯑꯇꯤꯌꯥ ꯒꯨꯔꯨ ꯁꯤꯗꯕ ꯏꯄꯥꯅ ꯑꯁꯥꯎꯕ ꯑꯃ ꯂꯣꯏꯅꯅ ꯑꯇꯤꯌꯥ ꯒꯨꯔꯨ ꯁꯤꯗꯕꯅ ꯍꯥꯏꯔꯛꯈꯤ, ꯅꯨꯡꯉꯣꯏꯕꯤ ꯏꯃꯣꯝ ꯑꯇꯣꯝꯕꯤ, ꯅꯪꯕꯨ ꯀꯔꯝꯅ ꯉꯥꯡꯅꯔꯁꯤꯒꯦ? ꯅꯄꯥ ꯑꯩꯅ ꯄꯤꯕ ꯅꯪꯒꯤ ꯁꯤꯂꯝ ꯁꯤꯟꯊꯥ ꯑꯗꯨꯕꯨ ꯀꯥꯎꯊꯣꯛꯇꯨꯅ ꯀꯣꯏꯗꯨꯅ ꯂꯥꯡꯗꯨꯅ ꯂꯩꯊꯣꯛꯂꯤꯕꯗꯤ ꯀꯔꯤꯒꯤꯅꯣ? ꯅꯨꯡꯉꯣꯏꯕꯤꯁꯨ ꯃꯄꯥꯕꯨꯡꯒꯤ ꯃꯐꯝꯗ ꯃꯔꯨ ꯂꯨꯛꯅ ꯈꯣꯏꯔꯝꯖꯗꯨꯅ ꯇꯞꯅ, ꯄꯟꯊꯧ, ꯅꯃꯣꯝꯗꯤ ꯁꯤꯂꯝ ꯁꯤꯟꯊꯥ ꯄꯥꯡꯗꯨꯅ ꯂꯩꯕꯗꯣ ꯄꯥꯝꯖꯗꯦꯅꯦ ꯄꯟꯊꯧ꯫ ꯅꯃꯣꯝꯒꯤ ꯑꯄꯥꯝꯕꯗꯤ ꯇꯥꯏꯕꯪ ꯃꯤꯔꯛꯇ ꯇꯤꯟꯗꯨꯅ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯎꯖꯕ ꯐꯪꯖꯕ ꯑꯗꯨꯕꯨꯅꯤ ꯄꯟꯊꯧ꯫ ꯄꯟꯊꯧꯅ ꯊꯧꯖꯥꯟꯕꯤꯗꯨꯅ ꯅꯃꯣꯝꯕꯨ ꯇꯥꯏꯕꯪ ꯃꯤꯔꯛꯇ ꯇꯤꯜꯍꯟꯕ ꯐꯪꯍꯟꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯈꯣꯏꯔꯝꯗꯨꯅ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯅꯨꯡꯉꯣꯏꯕꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯁꯥꯎ ꯈꯝꯕꯤ ꯃꯥꯏꯍꯧꯈꯤꯗꯨꯅ ꯑꯇꯤꯌꯥ ꯒꯨꯔꯨ ꯁꯤꯗꯕ ꯏꯄꯥꯅ ꯅꯨꯡꯉꯣꯏꯕꯤꯕꯨ ꯌꯦꯡꯗꯨꯅ ꯑꯀꯟꯕ ꯃꯤꯆꯩ ꯑꯃ ꯊꯥꯔꯛꯂꯝꯃꯤ꯫ ꯑꯆꯠꯆꯥ, ꯂꯥꯏꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯁꯅꯥ ꯌꯥꯊꯪꯕꯨ ꯊꯨꯒꯥꯏꯗꯨꯅ ꯅꯁꯥꯒꯤ ꯁꯤꯟꯗꯝ ꯁꯤꯟꯊꯥꯕꯨ ꯀꯥꯎꯊꯣꯛꯇꯨꯅ ꯀꯣꯏꯗꯨꯅ ꯂꯥꯡꯗꯨꯅ ꯂꯩꯕꯒꯤꯗꯃꯛꯇ ꯂꯌꯥ ꯃꯔꯛꯁꯤꯗꯒꯤ ꯅꯪꯕꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯂꯕꯅꯤ꯫ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯑꯗꯨ ꯌꯥꯎꯕ ꯐꯪꯗꯅ ꯇꯥꯏꯕꯪ ꯑꯣꯏꯕ ꯀꯅꯥ ꯑꯃꯒ ꯅꯪꯒ ꯍꯦꯛ ꯁꯛꯊꯦꯡꯅꯔꯨꯕ ꯁꯛꯎꯅꯔꯨꯕ ꯃꯇꯝꯗ ꯇꯥꯏꯕꯪ ꯑꯣꯏꯕ ꯃꯥꯒꯤ ꯌꯥꯏꯕꯤ ꯃꯥꯡꯕ ꯅꯠꯇ꯭ꯔꯒ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯇꯥꯕ ꯑꯣꯏꯁꯅꯨ꯫ ꯂꯝꯀꯦꯠ ꯂꯃꯥꯏꯕꯤ, ꯂꯌꯥ ꯃꯔꯛꯇ ꯇꯤꯟꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗꯅ ꯇꯥꯏꯕꯪ ꯃꯔꯛꯇ ꯏꯇꯤꯟꯗꯨꯅ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯎꯒꯦ ꯍꯥꯏꯅꯁꯨ ꯈꯟꯖꯔꯝꯕ ꯁꯥꯔꯤ꯫ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯅꯁꯛ ꯑꯗꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯇꯤꯌꯥ ꯒꯨꯔꯨ ꯁꯤꯗꯕ ꯏꯄꯥ ꯃꯍꯥꯛꯁꯨ ꯑꯁꯥꯎ ꯈꯝꯕꯤ ꯃꯥꯏꯍꯧꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡꯁꯥꯟꯈꯤꯒꯦ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯅꯨꯡꯉꯣꯏꯕꯤꯁꯨ ꯀꯞꯅ ꯀꯞꯅ ꯃꯄꯥꯕꯨꯡꯕꯨ ꯌꯦꯡꯂꯗꯨꯅ, ꯄꯟꯊꯧ, ꯅꯃꯣꯝ ꯂꯝꯀꯦꯠ ꯂꯃꯥꯏꯕꯤ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ꯫ ꯅꯃꯣꯝꯗ ꯊꯥꯕꯤꯔꯤꯕ ꯀꯜꯂꯕ ꯃꯤꯆꯩ ꯑꯗꯣ ꯑꯃꯨꯛꯇ ꯍꯟꯗꯣꯛꯄꯤꯌꯨ ꯄꯟꯊꯧ꯫ ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯑꯇꯤꯌꯥ ꯒꯨꯔꯨ ꯁꯤꯗꯕ ꯏꯄꯥ ꯃꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯔꯛꯏ꯫ ꯃꯃꯣꯝ ꯅꯨꯡꯉꯣꯏꯕꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯁꯥꯎꯕ ꯑꯗꯨ ꯐꯥꯊꯗꯨꯅ ꯇꯞꯅ ꯑꯇꯤꯌꯥ ꯒꯨꯔꯨ ꯁꯤꯗꯕ ꯏꯄꯥꯅ ꯃꯃꯣꯝꯕꯨ ꯌꯦꯡꯂꯗꯨꯅ, ꯌꯦꯡꯉꯨ ꯍꯩ ꯏꯄꯥꯒꯤ ꯏꯃꯣꯝ ꯑꯇꯣꯝꯕꯤ, ꯅꯄꯥ ꯑꯩꯅ ꯊꯥꯈ꯭ꯔꯕ ꯃꯤꯆꯩ ꯑꯁꯤꯃꯗꯤ ꯀꯣꯛꯄ ꯍꯥꯏꯕꯗꯨ ꯂꯩꯔꯔꯣꯏ꯫ ꯆꯍꯤ ꯆꯥ ꯀꯌꯥ ꯑꯃꯗꯤ ꯅꯪꯕꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯑꯃꯠꯇꯒ ꯎꯅꯕ ꯊꯦꯡꯅꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯏꯃꯣꯝ, ꯅꯪꯅ ꯍꯥꯏꯖꯔꯕꯅꯤꯅ ꯅꯄꯥ ꯑꯩꯒꯤ ꯀꯜꯂꯕ ꯃꯤꯆꯩ ꯑꯁꯤꯗꯒꯤ ꯀꯣꯛꯄ ꯉꯝꯅꯕ ꯑꯔꯣꯏꯕ ꯎꯄꯥꯏ ꯑꯃꯗꯤ ꯇꯥꯛꯄꯤꯔꯝꯒꯦ꯫ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ, ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯍꯥꯏꯕꯗꯨ ꯐꯪꯗ꯭ꯔꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯇꯦꯡꯕꯥꯡꯗꯨꯅ ꯅꯁꯥꯅ ꯁꯤꯟꯗꯝ ꯁꯤꯟꯊꯥ ꯄꯥꯡꯖꯗꯨꯅ ꯂꯩꯖꯔꯕ ꯃꯇꯝ ꯑꯗꯨꯗ ꯏꯄꯥꯒꯤ ꯃꯤꯆꯩ ꯑꯁꯤꯗꯒꯤ ꯀꯣꯛꯇꯨꯅ ꯇꯥꯏꯕꯪ ꯃꯤꯔꯛꯇ ꯇꯤꯟꯗꯨꯅ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯎꯗꯨꯅ ꯇꯥꯏꯕꯪ ꯆꯤꯟꯖꯥꯛ ꯆꯥꯗꯨꯅ ꯂꯩꯕ ꯉꯝꯖꯕ ꯑꯣꯏꯖꯔꯣꯀꯣ ꯏꯄꯥꯒꯤ ꯏꯃꯣꯝ꯫ ꯑꯁꯨꯝꯅ ꯃꯃꯣꯝꯕꯨ ꯌꯦꯡꯂꯗꯨꯅ ꯇꯥꯛꯄꯤꯔꯝꯂꯒ ꯑꯇꯤꯌꯥ ꯒꯨꯔꯨ ꯁꯤꯗꯕ ꯃꯍꯥꯛꯁꯨ ꯈꯣꯡꯗꯣꯏ ꯏꯍꯨꯜ ꯇꯝꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯇꯤꯌꯥ ꯒꯨꯔꯨ ꯁꯤꯗꯕ ꯏꯄꯥ ꯃꯍꯥꯛꯀꯤ ꯃꯤꯆꯩ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯨꯡꯉꯣꯏꯕꯤ ꯃꯍꯥꯛꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯁꯥꯊꯣꯛꯇꯨꯅ ꯃꯄꯥꯕꯨꯡ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯀꯜꯂꯕ ꯃꯤꯆꯩ ꯑꯗꯨ ꯀꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯗꯨꯅ ꯋꯥꯅ ꯉꯁꯤ ꯐꯥꯎꯕ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯍꯥꯏꯅ ꯑꯍꯜ ꯂꯃꯟ ꯀꯌꯥꯅ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯂꯤꯕꯤꯔꯝꯃꯤꯗꯣ ꯏꯕꯨꯡꯉꯣ꯫ ꯑꯁꯨꯝꯅ ꯇꯣꯝꯆꯧꯅ ꯌꯥꯡꯕꯒꯤ ꯃꯐꯝꯗ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯈꯨꯔꯥ ꯇꯣꯝꯆꯧꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯌꯥꯡꯕꯁꯨ ꯉꯁꯤꯗꯤ ꯃꯁꯥꯗ ꯑꯀꯤꯕ ꯑꯃ ꯏꯔꯣꯏꯅꯗꯨꯅ ꯏꯄꯥꯛꯇ ꯀꯨꯝꯂꯔꯣꯏꯒꯦ ꯈꯜꯂꯗꯨꯅ ꯃꯥꯡꯗꯣꯜ ꯑꯃꯨꯁꯪꯗꯒꯤ ꯃꯥꯒꯤ ꯊꯣꯡꯅꯕ ꯆꯦꯡ ꯈꯔ ꯂꯧꯔꯒ ꯃꯌꯨꯝ ꯃꯣꯡꯕ ꯃꯔꯥꯜ ꯌꯥꯏꯗ ꯍꯜꯋꯥꯏꯈ꯭ꯔꯦ꯫ ꯃꯈꯨꯔꯥ ꯇꯣꯝꯆꯧꯅ ꯂꯤꯕꯤꯕ ꯅꯨꯡꯉꯣꯏꯕꯤꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯌꯥꯡꯕ ꯉꯁꯤꯒꯤ ꯑꯣꯏꯅ ꯆꯔꯥ ꯆꯤꯟꯗꯝꯂꯒ ꯄꯣꯊꯥꯗꯨꯅ ꯂꯩꯔꯒꯦ꯫ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯅꯨꯃꯤꯠ ꯑꯃꯁꯨ ꯑꯣꯏꯕꯅꯤꯅ ꯂꯥꯏꯕꯛ ꯊꯤꯔꯕꯗꯤ ꯑꯩꯁꯨ ꯅꯨꯡꯉꯣꯏꯕꯤ ꯃꯥꯒ ꯊꯦꯡꯅꯕ ꯌꯥꯏ꯫ ꯁꯤ ꯈꯟꯗꯨꯅ ꯃꯥꯡꯗꯣꯜ ꯑꯃꯨꯁꯪꯗꯒꯤ ꯂꯧꯔꯛꯄ ꯆꯦꯡ ꯑꯗꯨꯅ ꯆꯥꯛ ꯈꯔ ꯊꯣꯡꯗꯨꯅ ꯆꯥꯔꯒ ꯃꯌꯨꯝꯗ ꯂꯨ ꯂꯥꯡ ꯀꯌꯥ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯄꯥꯛꯂꯕ ꯏꯄꯥꯛ ꯑꯗꯨꯒꯤ ꯏꯌꯥꯏ ꯏꯔꯣꯜꯅꯨꯡ ꯑꯗꯨꯗꯅꯤ ꯅꯨꯡꯉꯣꯏꯕꯤ ꯃꯥꯁꯨ ꯏꯁꯤꯡ ꯏꯌꯥꯏ ꯑꯗꯨꯗ ꯂꯦꯝꯂꯩ ꯉꯥꯕꯨ ꯑꯣꯟꯗꯨꯅ ꯆꯣꯡ ꯐꯟꯗꯨꯅ ꯑꯃꯨꯛ ꯁꯥꯟꯅ, ꯇꯥꯡꯖꯂꯤꯟ ꯑꯣꯟꯗꯨꯅ ꯑꯃꯨꯛ ꯏꯔꯣꯜꯅꯨꯡ ꯂꯨꯞꯇꯨꯅ ꯑꯃꯨꯛ ꯁꯥꯟꯅ, ꯊꯧꯗꯣꯅꯨꯡꯒꯤ ꯁꯛꯂꯣꯟ ꯑꯣꯟꯗꯨꯅ ꯑꯃꯨꯛ ꯏꯄꯥꯛ ꯏꯊꯛ ꯑꯗꯨꯗ ꯇꯥꯎꯗꯨꯅ ꯑꯃꯨꯛ ꯁꯥꯟꯅ ꯇꯧꯗꯨꯅ ꯂꯩ꯫ ꯅꯨꯡꯉꯣꯏꯕꯤ ꯃꯥꯁꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯐꯥꯅꯕ ꯍꯥꯏꯗꯨꯅ ꯂꯦꯝꯂꯩ ꯉꯥꯕꯨ ꯑꯃꯨꯛ ꯁꯥꯏꯑꯣꯟ ꯇꯧ, ꯊꯧꯗꯣ ꯅꯨꯡꯉꯥꯏ ꯁꯛꯇꯝ ꯑꯃꯨꯛ ꯑꯣꯟꯗꯨꯅ ꯌꯦꯡꯕ ꯌꯥꯕ ꯀꯌꯥ ꯌꯦꯡꯂꯕꯁꯨ
ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯃꯥꯕꯨ ꯄꯨꯕꯤꯗꯅ ꯂꯪꯊꯣꯛꯇꯨꯅ ꯊꯝꯂꯝꯕ ꯑꯃꯗꯤ ꯃꯥꯕꯨ ꯎꯔꯨꯕꯗꯒꯤ ꯉꯥꯎ ꯐꯩꯅ ꯆꯠꯄꯗ ꯅꯠꯇꯅ ꯌꯥꯏꯕꯤ ꯃꯥꯡꯕ ꯀꯌꯥ ꯇꯧꯈꯤꯕꯅ ꯋꯥꯅ ꯆꯥꯛꯅ ꯉꯁꯤꯁꯨ ꯃꯤꯑꯣꯏ ꯑꯃꯇꯪ ꯏꯄꯥꯛꯁꯤꯗ ꯀꯨꯝꯂꯛꯂꯕꯗꯤ ꯐꯥꯔꯒꯦ ꯍꯥꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕꯁꯨ ꯀꯅꯥꯁꯨ ꯀꯨꯝꯂꯛꯇ꯭ꯔꯦ꯫ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯂꯩꯅ ꯂꯦꯞꯅꯥꯏꯗꯅ ꯆꯠꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯉꯁꯥꯏꯗꯒꯤ ꯃꯪꯗꯨꯅ ꯂꯩꯔꯝꯕ ꯅꯣꯡ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇ ꯐꯨꯗꯤꯠ ꯐꯨꯅ ꯍꯩꯊꯔꯛꯂꯝꯃꯤ꯫ ꯌꯥꯡꯕꯁꯨ ꯉꯁꯤꯗꯤ ꯆꯥꯛꯍꯟ ꯊꯣꯡꯗꯨꯅ ꯆꯥꯊꯣꯛꯂꯒ ꯉꯟꯇꯥꯅ ꯇꯨꯝꯈꯨꯜ ꯇꯥꯟꯈ꯭ꯔꯦ꯫ ꯅꯨꯡꯉꯣꯏꯕꯤꯗꯤ ꯏꯁꯤꯡ ꯏꯔꯣꯜꯅꯨꯡ ꯑꯗꯨꯗꯒꯤ ꯃꯀꯣꯛ ꯑꯗꯨ ꯊꯤꯡꯒꯠꯂꯗꯨꯅ ꯅꯣꯡꯗꯣꯜ ꯊꯛꯇ ꯌꯦꯡꯗꯨꯅ ꯀꯞꯅ ꯀꯞꯅ ꯅꯨꯡꯉꯣꯏꯕꯤꯅ "ꯄꯟꯊꯧ, ꯅꯃꯣꯝꯕꯨ ꯑꯁꯨꯝꯅ ꯑꯋꯥ ꯍꯨꯏꯖꯣꯡ ꯂꯥꯡꯅ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯗꯨꯅ ꯂꯩꯈꯣ ꯍꯥꯏꯔꯤꯕꯅꯣ? ꯆꯍꯤ ꯆꯥꯛ ꯀꯌꯥ ꯍꯧꯈ꯭ꯔꯦ, ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯩꯒ ꯊꯦꯡꯅꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯑꯩꯕꯨ ꯂꯪꯊꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯕ ꯉꯥꯛꯇꯅꯦ꯫ ꯑꯩꯒꯤ ꯏꯇꯤꯛ ꯏꯌꯥꯏ ꯑꯁꯤꯕꯨ ꯎꯕꯗ ꯉꯥꯎ ꯐꯩꯗꯨꯅ ꯆꯠꯈꯤꯕ ꯌꯥꯏꯕꯤ ꯃꯥꯡꯈꯤꯕ ꯉꯥꯛꯇ ꯑꯣꯏꯅ ꯊꯦꯡꯅꯔꯦ ꯄꯟꯊꯧ꯫ ꯑꯩꯒꯤ ꯏꯇꯤꯛ ꯏꯌꯥꯏ ꯑꯁꯤꯕꯨ ꯃꯥꯌꯣꯛꯅꯕ ꯉꯝꯒꯗꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯅꯃꯣꯝꯒ ꯊꯦꯡꯅꯗ꯭ꯔꯦꯅꯦ ꯄꯟꯊꯧ꯫ ꯀꯔꯝꯕ ꯏꯃꯨꯡꯗꯅꯣ ꯑꯩꯅ ꯁꯤꯟꯗꯝ ꯁꯤꯟꯊꯥ ꯄꯥꯡꯗꯨꯅ ꯇꯥꯏꯕꯪ ꯃꯤꯔꯛꯇ ꯇꯤꯟꯗꯨꯅ ꯂꯩꯔꯨꯒꯗꯧꯔꯤꯕ ꯑꯁꯤꯕꯨ? ꯄꯟꯊꯧ, ꯅꯃꯣꯝꯒꯤ ꯑꯋꯥꯕꯁꯤꯗꯒꯤ ꯀꯣꯛꯍꯟꯕꯤꯔꯣꯒꯕ꯫ ꯅꯃꯣꯝ ꯈꯥꯡꯕ ꯋꯥꯔꯦ ꯄꯟꯊꯧ꯫ ꯑꯁꯨꯝꯅ ꯀꯞꯅ ꯀꯞꯅ ꯅꯣꯡꯗꯣꯜ ꯊꯛꯇ ꯌꯦꯡꯗꯨꯅ ꯃꯄꯥꯕꯨꯡ ꯏꯕꯨꯡꯉꯣ ꯑꯇꯤꯌꯥ ꯒꯨꯔꯨ ꯁꯤꯗꯕꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯃ ꯅꯨꯡꯉꯣꯏꯕꯤ ꯀꯞꯄ ꯌꯥꯕ ꯀꯞꯆꯔꯤ꯫ ꯃꯥꯒꯤ ꯇꯦꯡꯊꯥꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯏꯄꯥꯛ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯇꯥꯕ ꯌꯨꯝ ꯈꯔ ꯑꯗꯨꯗꯤ ꯄꯥꯈꯠꯄ ꯃꯤꯄꯥꯏꯕꯅ ꯃꯁꯥ ꯑꯗꯣ ꯂꯩꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯗꯅꯕ ꯍꯣꯠꯅꯖꯔꯤ꯫ ꯃꯁꯥꯗ ꯑꯀꯤꯕꯅ ꯌꯣꯝꯂꯗꯨꯅ ꯁꯦꯝꯕꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯃꯤꯡꯈꯩ ꯁꯣꯟꯗꯨꯅ ꯀꯞꯅꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯝꯅ ꯀꯞꯄ ꯌꯥꯕ ꯀꯞꯂꯝꯂꯒ ꯑꯃꯝ ꯑꯉꯥꯜ ꯁꯤꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯅꯨꯡꯉꯣꯏꯕꯤꯗꯣ ꯏꯔꯣꯟꯅꯨꯡꯗ ꯁꯥꯊꯞꯇꯨꯅ ꯑꯃꯨꯛ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯌꯥꯡꯕꯁꯨ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯧꯒꯠꯂꯗꯨꯅ ꯏꯄꯥꯛꯇ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯗꯨꯅ ꯁꯅꯥ ꯀꯩꯊꯦꯜꯗ ꯌꯣꯜꯂꯒ ꯃꯥꯒꯤ ꯉꯁꯤꯒꯤ ꯆꯦꯡ ꯋꯥꯜꯂꯨꯗꯨꯅ ꯆꯔꯥ ꯆꯤꯡꯗꯝꯗꯨꯅ ꯃꯥꯅ ꯉꯔꯥꯡ ꯃꯟꯗꯣꯜ ꯑꯃꯨꯁꯪꯗꯒꯤ ꯄꯨꯔꯨꯕ ꯆꯦꯡ ꯑꯗꯨꯁꯨ ꯁꯤꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯡꯉꯣꯏꯕꯤ ꯃꯥꯁꯨ ꯑꯍꯤꯡ ꯊꯦꯡꯂꯛꯂꯕ ꯃꯇꯝꯗ ꯁꯥꯊꯣꯔꯛꯇꯨꯅ ꯏꯁꯤꯡꯗ ꯃꯅꯤꯡ ꯇꯝꯅ ꯁꯥꯟꯅꯔꯝꯂꯒ ꯑꯃꯝ ꯑꯉꯥꯜ ꯁꯤꯟꯅꯔꯛꯄ ꯃꯇꯝ ꯑꯣꯏꯔꯛꯄꯒ ꯅꯤꯡꯊꯤꯖꯔꯕ ꯊꯧꯗꯣ ꯅꯨꯡ ꯑꯣꯟꯗꯨꯅ ꯍꯦꯛꯇ ꯁꯥꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯇꯝ ꯑꯗꯨ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯆꯌꯣꯜ 2ꯒꯤ ꯃꯇꯨꯡꯗꯅꯤ꯫ ꯆꯥꯛ ꯉꯟꯇꯥꯅ ꯆꯥꯊꯣꯛꯇꯨꯅ ꯌꯥꯡꯕ ꯆꯥꯛ ꯇꯣꯛꯄꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕꯒꯤ ꯇꯨꯡꯗ ꯂꯤꯛꯂꯥꯏ ꯄꯥꯠꯇ ꯉꯥ ꯐꯥꯅꯕ ꯀꯨꯝꯂꯛꯏ꯫ ꯉꯁꯤꯗꯤ ꯌꯥꯡꯕ ꯉꯥ ꯑꯃ ꯐꯥꯎꯕ ꯐꯥꯕ ꯉꯝꯂꯝꯗꯦ꯫ ꯃꯥꯅ ꯍꯦꯛ ꯀꯨꯝꯂꯛꯄꯗꯒꯤ ꯍꯧꯖꯤक ꯐꯥꯎꯕ ꯉꯥ ꯑꯃ ꯐꯥꯎꯕ ꯐꯥꯕ ꯉꯝꯂꯛꯇꯕ ꯑꯗꯨꯗ ꯌꯥꯡꯕꯁꯨ ꯃꯥꯒꯤ ꯍꯤꯅꯥꯎ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯂꯤꯛꯂꯥꯏ ꯄꯥꯠꯇꯒꯤ ꯏꯄꯥꯛ ꯑꯗꯨꯒꯤ ꯃꯤꯅ ꯀꯌꯥ ꯆꯪꯅꯗꯕ ꯃꯐꯝ ꯑꯃꯗ ꯈꯔ ꯂꯥꯞꯅ ꯂꯥꯛꯇꯨꯅ ꯉꯥ ꯑꯗꯨ ꯑꯃꯨꯛ ꯐꯥꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗꯗꯤ ꯉꯥ ꯌꯥꯝꯅ ꯐꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯉꯥ ꯑꯗꯨ ꯈꯔ ꯐꯥꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯍꯥꯡ ꯍꯥꯡꯂꯝꯕ ꯑꯇꯤꯌꯥ ꯑꯗꯣ ꯑꯃꯨꯕ ꯅꯣꯡꯒꯤ ꯃꯄꯩꯅ ꯀꯨꯞꯁꯤꯟꯈꯤꯕ ꯍꯧꯔꯛꯂꯦ꯫ ꯌꯥꯡꯕꯁꯨ ꯃꯪꯁꯤꯜꯂꯛꯂꯤꯕ ꯅꯣꯡ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯋꯥꯅ ꯉꯥꯅ ꯈꯔꯈꯛ ꯐꯥꯕ ꯍꯧꯕꯗ ꯉꯥꯏꯔꯤ꯫ ꯅꯣꯡ ꯑꯁꯤꯁꯨ ꯅꯪꯍꯧꯔꯦ ꯃꯇꯥꯒꯨꯝ ꯍꯦꯛꯇ ꯃꯪꯁꯤꯜꯂꯛꯄꯅꯦꯕ꯫ ꯁꯤꯗꯤ ꯀꯝꯗꯧꯅꯤ? ꯉꯁꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯃ ꯐꯥꯎꯕ ꯐꯪꯈꯤꯔꯣꯏ ꯇꯧꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯉꯥꯏꯍꯥꯛ ꯑꯗꯨꯗꯤ ꯂꯩꯖꯔꯤ꯫ ꯉꯁꯥꯏ ꯀꯨꯝꯂꯛꯄꯗꯒꯤ ꯉꯥ ꯑꯃꯠꯇ ꯐꯥꯗꯕ ꯑꯗꯨꯗ ꯉꯁꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯐꯥꯎꯕ ꯐꯥꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯉꯥ ꯑꯁꯦ ꯉꯥꯏꯍꯥꯛ ꯐꯥꯈꯤꯒꯦ ꯈꯜꯂꯗꯨꯅ ꯌꯥꯡꯕ ꯅꯣꯡꯊꯤ ꯅꯣꯡꯃꯪꯂꯕꯁꯨ ꯉꯥꯏꯍꯥꯛ ꯂꯩꯊꯗꯨꯅ ꯉꯥ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯊꯤ ꯅꯣꯡꯃꯪꯂꯛꯄ ꯑꯗꯨ ꯎꯕꯗ ꯉꯥ ꯐꯥꯅꯔꯝꯕ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯃꯌꯨꯝ ꯃꯣꯡꯕ ꯃꯔꯥꯜ ꯌꯥꯏꯇꯝꯅ ꯂꯣꯏꯅꯃꯛ ꯀꯥꯈꯠꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯂꯤꯛꯂꯥꯏ ꯄꯥꯠꯀꯤ ꯏꯄꯥꯛ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕ ꯍꯥꯏꯔꯒꯗꯤ ꯌꯥꯡꯕ ꯃꯇꯣꯝꯇ ꯉꯥꯏꯍꯧꯔꯦ꯫ ꯌꯥꯡꯕꯁꯨ ꯉꯥ ꯑꯗꯣ ꯐꯥꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥ ꯏꯟ ꯑꯗꯣ ꯊꯥꯗꯕꯒ ꯆꯤꯡꯈꯠꯂꯛꯄꯗ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯕ ꯊꯧꯗꯣꯅꯨꯡ ꯑꯃ ꯑꯣꯏꯅ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯂꯦꯝꯂꯩ ꯉꯥꯗꯤ ꯑꯃꯠꯇ ꯌꯥꯎꯔꯛꯇꯦ꯫ ꯌꯥꯡꯕ ꯅꯤꯡꯊꯤꯖꯔꯕ ꯊꯧꯗꯣꯅꯨꯡ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯔꯣꯟꯅꯨꯡ ꯑꯗꯨꯗ ꯐꯜ ꯂꯪꯊꯈꯤꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯍꯤꯅꯥꯎ ꯑꯗꯣ ꯈꯔ ꯍꯣꯟꯗꯣꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯏꯜ ꯑꯗꯣ ꯑꯃꯨꯛ ꯂꯪꯊꯩ꯫ ꯑꯗꯨꯒ ꯑꯃꯨꯛ ꯆꯤꯡꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯍꯟꯗꯛꯁꯨ ꯉꯥ ꯑꯃꯠꯇꯗꯤ ꯌꯥꯎꯔꯛꯇ
ꯃꯥꯅ ꯍꯥꯟꯅ ꯂꯪꯊꯈꯤꯕ ꯅꯤꯡꯊꯤꯖꯔꯕ ꯊꯧꯗꯣꯅꯨꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯂꯦꯝꯂꯩ ꯉꯥ ꯌꯥꯎꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯁꯤꯒꯤ ꯊꯧꯗꯣꯅꯨꯡꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯌꯥꯎꯔꯛꯏ ꯍꯥꯏꯕꯅꯤꯗ꯫ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯏꯔꯣꯟꯅꯨꯡ ꯑꯗꯨꯗ ꯊꯧꯗꯣꯅꯨꯡ ꯑꯗꯣ ꯂꯪꯊꯔꯝꯗꯨꯅ ꯃꯥꯒꯤ ꯍꯤꯅꯥꯎ ꯑꯗꯣ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯍꯣꯟꯗꯣꯔꯛꯇꯨꯅ ꯏꯟ ꯑꯗꯣ ꯑꯃꯨꯛ ꯂꯪꯊꯔꯒ ꯆꯤꯡꯈꯠꯂꯛꯄꯗꯁꯨ ꯍꯧꯖꯤꯛꯀꯤ ꯊꯧꯗꯣꯅꯨꯡ ꯑꯗꯣ ꯍꯦꯛꯇꯂꯛꯂꯛꯏ꯫ ꯂꯦꯝꯂꯩ ꯉꯥꯅ ꯑꯃꯠꯇꯗꯤ ꯌꯥꯎꯔꯛꯂꯝꯗꯦ꯫ ꯌꯥꯡꯕꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯒ ꯅꯣꯡꯊꯤ ꯅꯣꯡꯃꯪꯂꯛꯄꯒ ꯁꯥꯎꯅꯤꯡꯂꯗꯨꯅ ꯇꯞꯅ ꯌꯥꯡꯕꯅ ꯃꯁꯤꯒꯤ ꯊꯧꯗꯣꯅꯨꯡꯁꯤꯗ ꯑꯣꯏꯅ ꯂꯛꯄ ꯑꯣꯏꯅ ꯇꯧꯗꯅ꯫ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯍꯟꯗꯛꯇꯤ ꯊꯧꯗꯣꯅꯨꯡꯗꯣ ꯏꯔꯣꯅꯨꯡꯗ ꯂꯪꯊꯕꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯍꯤꯅꯥꯎ ꯑꯗꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯏꯜ ꯑꯗꯣ ꯑꯃꯨꯛ ꯂꯪꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯏꯜ ꯑꯗꯣ ꯆꯤꯡꯈꯠꯂꯛꯄꯗ ꯂꯦꯝꯂꯩ ꯉꯥꯅ ꯊꯟꯅ ꯌꯥꯎꯔꯝꯃꯤ꯫ ꯌꯥꯡꯕ ꯍꯔꯥꯎꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯇꯞꯅ ꯑꯁꯨꯛ ꯌꯥꯝꯕ ꯂꯦꯝꯂꯩ ꯉꯥꯁꯤꯕꯨ ꯃꯁꯤꯕꯨ ꯂꯩꯔꯕꯗꯤ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯆꯔꯥꯗꯤ ꯀꯣꯟꯅꯔꯅꯤꯁꯦ꯫ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯃꯌꯨꯝ ꯃꯣꯡꯕ ꯃꯔꯥꯂꯦ ꯇꯝꯅ ꯍꯜꯋꯥꯏꯔꯛꯂꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯪꯂꯝꯕ ꯅꯣꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯆꯨꯊꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯌꯥꯡꯕꯁꯨ ꯏꯄꯥꯛ ꯑꯗꯨꯒꯤ ꯇꯣꯔꯕꯥꯜ ꯇꯝꯅ ꯃꯥꯒꯤ ꯍꯤꯅꯥꯎ ꯑꯗꯨ ꯍꯣꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯡ ꯑꯗꯨꯁꯨ ꯑꯁꯨꯝ ꯀꯟꯕ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯌꯥꯡꯕꯁꯨ ꯊꯨꯅ ꯌꯥꯡꯅ ꯃꯥꯒꯤ ꯍꯤꯅꯥꯎ ꯑꯗꯨ ꯍꯣꯜꯂꯛꯄꯅ ꯇꯣꯔꯕꯥꯜ ꯑꯗꯨ ꯌꯧꯔꯛꯇꯨꯅ ꯃꯌꯨꯝ ꯃꯣꯡꯕ ꯃꯔꯥꯜꯌꯥꯏꯗ ꯍꯜꯋꯥꯏꯅꯕ ꯍꯥꯏꯗꯨꯅ ꯍꯤꯅꯥꯎ ꯑꯗꯨ ꯏꯁꯤꯡꯗꯒꯤ ꯆꯤꯡꯈꯠꯂꯝꯗꯨꯅ ꯈꯣꯡꯊꯥꯡ ꯑꯗꯣ ꯑꯃ ꯑꯅꯤ ꯊꯥꯡꯕ ꯍꯧꯕꯒ ꯌꯥꯡꯕ ꯆꯠꯄ ꯉꯝꯗꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯍꯤꯅꯥꯎ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯛꯏ꯫ ꯌꯥꯡꯕ ꯀꯔꯤ ꯈꯜꯂꯕꯅꯣ ꯈꯪꯗꯦ꯫ ꯉꯥꯏꯍꯥꯛ ꯑꯗꯣ ꯃꯥꯒꯤ ꯍꯤꯅꯥꯎ ꯑꯗꯨꯗ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛ ꯍꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯍꯤꯅꯥꯎꯗ ꯍꯥꯞꯈꯤꯕ ꯅꯤꯡꯊꯤꯖꯔꯕ ꯊꯧꯗꯣꯅꯨꯡ ꯑꯗꯣ ꯄꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯥꯡꯕꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯦꯠꯄꯅꯤꯅ꯫ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯜꯂꯝꯂꯒ ꯊꯧꯗꯣꯅꯨꯡ ꯑꯗꯣ ꯄꯥꯏꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯗꯨꯅ ꯈꯣꯡꯁꯥꯟꯈ꯭ꯔꯦ꯫ ꯃꯌꯨꯝ ꯑꯗꯨ ꯌꯧꯕꯒ ꯃꯥꯒꯤ ꯐꯃꯨꯡ ꯃꯊꯛꯇ ꯊꯧꯗꯣꯅꯨꯡ ꯑꯗꯨ ꯊꯝꯂꯝꯂꯒ ꯃꯥꯅ ꯐꯔꯛꯄ ꯉꯥ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯁꯥ ꯑꯗꯨꯁꯨ ꯁꯦꯡꯅ ꯏꯔꯨ ꯁꯥꯗꯦꯡꯂꯗꯨꯅ ꯉꯥ ꯑꯗꯣ ꯐꯖꯅ ꯆꯥꯝꯊꯣꯛꯇꯨꯅ ꯁꯅꯥ ꯀꯩꯊꯦꯜ ꯇꯝꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯥꯡꯕꯅ ꯃꯌꯨꯝꯗꯒꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯥꯅ ꯐꯃꯨꯡ ꯃꯊꯛꯇ ꯊꯝꯂꯝꯕ ꯅꯤꯡꯊꯤꯖꯔꯕ ꯊꯧꯗꯣꯅꯨꯡ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯑꯣꯡ ꯁꯕꯥꯜꯗ ꯑꯣꯟꯊꯣꯔꯛꯏ꯫ ꯃꯥꯅꯤ, ꯅꯤꯡꯊꯤꯖꯔꯕꯤ ꯅꯨꯄꯤ ꯑꯗꯣ ꯅꯨꯡꯉꯣꯏꯕꯤꯅꯤ꯫ ꯅꯨꯡꯉꯣꯏꯕꯤ ꯌꯥꯡꯕꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯅ ꯑꯀꯣꯏꯕ ꯑꯗꯣ ꯀꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯃꯊꯟꯇ ꯂꯩꯕꯒꯤ ꯍꯧꯅꯕꯤ ꯌꯥꯡꯕꯒꯤ ꯃꯐꯤ ꯃꯔꯣꯜ ꯑꯗꯣ ꯀꯣꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯉꯣꯏꯕꯤ ꯃꯆꯤꯟ ꯑꯗꯨ ꯁꯨꯛꯂꯞ ꯇꯧꯗꯨꯅ ꯇꯞꯅ ꯀꯔꯝꯕ ꯌꯨꯝꯕꯥꯅꯣ ꯈꯪꯗꯦꯅꯦ, ꯏꯆꯥ ꯍꯦꯛ ꯆꯥꯏꯗꯅ꯫ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕ ꯌꯥꯡꯕꯒꯤ ꯃꯐꯤ ꯃꯔꯣꯜ ꯑꯃꯗꯤ ꯏꯃꯨꯡꯗ ꯆꯥꯏꯔꯤꯕ ꯀꯌꯥ ꯑꯗꯣ ꯂꯣꯏꯁꯤꯟ ꯈꯣꯝꯖꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯌꯥꯡꯕ ꯁꯅꯥ ꯀꯩꯊꯦꯜꯗ ꯈꯔ ꯊꯦꯡꯅ ꯀꯥꯔꯛꯄ ꯑꯣꯏꯕꯅ ꯃꯥꯅ ꯄꯨꯔꯛꯄ ꯂꯦꯝꯂꯩ ꯉꯥ ꯑꯗꯣ ꯀꯅꯥꯅꯁꯨ ꯂꯩꯕꯤꯔꯝꯗꯦ꯫ ꯃꯥꯅ ꯐꯥꯖꯔꯛꯄ ꯂꯦꯝꯂꯩ ꯉꯥ ꯀꯌꯥ ꯑꯗꯣ ꯑꯃꯠꯇ ꯁꯤꯠꯂꯝꯗꯦ꯫ ꯌꯥꯡꯕꯁꯨ ꯃꯥꯒꯤ ꯂꯦꯝꯂꯩ ꯑꯗꯨ ꯌꯣꯟꯗꯨꯅ ꯇꯔꯦꯠ ꯁꯦꯟꯖꯥ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯪꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯖꯔꯕꯁꯨ ꯀꯅꯥꯅꯁꯨ ꯃꯥꯒꯤ ꯂꯦꯝꯂꯩ ꯉꯥ ꯑꯗꯣ ꯂꯩꯕꯤꯔꯝꯗꯦ꯫ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯁꯨ ꯂꯦꯞꯅꯥꯏꯗꯅ ꯆꯠꯈꯤꯕꯅ ꯅꯨꯃꯤꯠ ꯃꯥꯁꯨ ꯃꯌꯨꯝ ꯆꯪꯈꯤꯗꯨꯅ ꯃꯥꯂꯦꯝ ꯑꯁꯦ ꯏꯃꯝ ꯃꯝꯁꯤꯜꯂꯛꯂꯦ꯫ ꯌꯥꯡꯕ ꯃꯥꯒꯤ ꯂꯦꯝꯂꯩ ꯑꯗꯨ ꯌꯣꯟꯕꯗ ꯑꯃꯠꯇ ꯁꯤꯠꯇꯕꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯂꯦꯝꯂꯩ ꯉꯥ ꯀꯌꯥ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯗꯨꯅ ꯍꯜꯂꯛꯂꯦ꯫ ꯃꯥꯒꯤ ꯉꯁꯤ ꯑꯍꯤꯡꯒꯤ ꯆꯤꯟꯗꯝꯅꯕ ꯊꯣꯡꯅꯕ ꯆꯦꯡꯁꯨ ꯑꯃꯠꯇ ꯋꯥꯠꯂꯛꯇ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯥꯅ ꯐꯥꯔꯛꯂꯤꯕ ꯂꯦꯝꯂꯩ ꯉꯥ ꯑꯁꯦ ꯈꯔ ꯃꯩꯗ ꯂꯧꯕ꯭ꯔꯥ ꯌꯥꯏꯕ꯭ꯔꯥ ꯇꯧꯗꯨꯅ ꯆꯔꯥ ꯆꯤꯟꯗꯝꯂꯒ ꯂꯦꯜꯂꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯅꯤꯡꯊꯤꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯗꯨꯅ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯀꯨꯞꯂꯗꯨꯅ ꯊꯝꯂꯝꯂꯤꯕ ꯑꯗꯨ ꯎꯔꯦ꯫ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯡꯕ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯆꯥꯛ ꯑꯗꯨ ꯊꯤꯗꯣꯛꯇꯨꯅ ꯍꯥꯎꯔꯕ ꯏꯟꯁꯥꯡ ꯃꯊꯦꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗꯗꯤ ꯌꯥꯡꯕ ꯃꯁꯥ ꯑꯗꯨ ꯑꯉꯛꯄꯅ ꯄꯨꯡꯌꯣꯝ ꯌꯣꯝꯂꯝꯃꯤ꯫ ꯀꯅꯥꯅ ꯊꯣꯡ ꯊꯥꯛꯂꯝꯂꯤꯕꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯉꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯥꯒꯤ ꯀꯥꯗ ꯆꯥꯏꯗꯨꯅ ꯂꯩꯔꯝꯕ ꯐꯤꯔꯣꯜ ꯀꯌా ꯑꯗꯣ ꯃꯐꯝ ꯆꯥꯅ ꯂꯣꯏꯁꯤꯟ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯈꯜ ꯇꯥꯗ꯭ꯔꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯉꯥꯏꯍꯥꯛ ꯍꯣꯠꯂꯗꯨꯅ ꯉꯁꯤꯒꯤ ꯃꯇꯧꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯇꯧꯔꯤꯁꯤꯕꯨ ꯑꯩꯕꯣ? ꯁꯤ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯈꯪꯊꯥ ꯊꯥꯖꯤꯜꯂꯤ꯫ ꯆꯩꯅꯥ ꯑꯗꯨ ꯐꯪꯂꯗꯨꯅ ꯑꯃꯨꯛꯁꯨ ꯌꯥꯡꯕꯅ ꯑꯌꯣ, ꯑꯁ ꯃꯪꯁꯨ ꯅꯠꯇꯦꯅꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯑꯗꯣ ꯈꯔ ꯂꯧꯗꯨꯅ ꯆꯥꯔꯒ ꯑꯃꯨꯛ ꯌꯦꯡꯂꯝꯃꯤ꯫ ꯌꯥꯝ ꯍꯥꯎꯏꯅꯦ꯫ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯌꯣꯝꯂꯕ ꯌꯥꯡꯕ ꯂꯩꯔꯝꯂꯤꯕ ꯆꯥꯛ ꯑꯗꯣ ꯂꯣꯏꯅ ꯆꯥꯊꯣꯛꯂꯝꯃꯤ꯫
ꯑꯗꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯄꯣꯊꯥꯕ ꯆꯪꯂꯛꯄꯗ ꯃꯥꯅ ꯊꯝꯂꯝꯕ ꯅꯤꯡꯊꯤꯖꯔꯕ ꯊꯧꯗꯣꯅꯨꯡ ꯑꯗꯣ ꯃꯆꯤ ꯂꯦꯡꯗ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯑꯃꯨꯛ ꯎꯔꯦ꯫ ꯌꯥꯡꯕ ꯅꯨꯡ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯂꯩ ꯂꯩꯗꯨꯅ ꯌꯦꯡꯖꯔꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯇꯞꯅ ꯊꯧꯗꯣꯅꯨꯡ ꯑꯁꯤ ꯌꯥꯝꯅ ꯅꯤꯡꯊꯤꯖꯕꯇ ꯅꯠꯇꯅ ꯇꯣꯉꯥꯟꯕ ꯃꯁꯦꯛ ꯃꯉꯥꯜ ꯑꯃꯒ ꯐꯨꯗꯣꯛꯏꯅꯤ꯫ ꯀꯔꯤꯕꯨ ꯑꯣꯏꯔꯕꯅꯣ ꯅꯤꯡꯊꯤꯖꯔꯕ ꯊꯧꯗꯣꯅꯨꯡ ꯅꯪꯕꯣ? ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯂꯩꯖꯔꯤ꯫ ꯑꯗꯨꯝꯅ ꯅꯤꯡꯊꯤꯖꯔꯕ ꯊꯧꯗꯣꯅꯨꯡ ꯑꯗꯣ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯌꯥꯡꯕꯁꯨ ꯋꯥꯔꯨꯕꯒ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯍꯤꯡ ꯆꯕꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯊꯧꯗꯣꯅꯨꯡ ꯑꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯅꯨꯡꯉꯣꯏꯕꯤꯗꯣ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯐꯠ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯌꯥꯡꯕꯅ ꯃꯥꯕꯨ ꯀꯣꯟꯗꯨꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯉꯣꯏꯕꯤ ꯃꯃꯥꯏ ꯑꯗꯣ ꯑꯣꯟꯈꯠꯂꯒ ꯌꯦꯡꯂꯛꯄꯗꯗꯤ ꯌꯥꯡꯕꯒꯤ ꯅꯤꯡꯊꯤꯖꯔꯕ ꯃꯥꯏꯊꯣꯡ ꯑꯃꯗꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯇꯣꯡꯇꯛ ꯂꯩꯔꯤꯕ ꯈꯅꯥꯎꯒꯤ ꯖꯒꯥ ꯑꯗꯨꯗ ꯅꯠꯇꯅ ꯃꯥꯕꯨ ꯀꯣꯜꯂꯤꯕ ꯀꯟ ꯂꯥꯎꯔꯕ ꯆꯥꯎꯔꯕ ꯄꯥꯝꯕꯣꯝ ꯑꯗꯨ ꯎꯔꯛꯄꯗ ꯅꯨꯡꯉꯣꯏꯕꯤ ꯃꯁꯥꯗ ꯀꯤꯕ ꯐꯥꯎꯔꯛꯏ꯫ ꯉꯥꯏꯍꯥꯛꯇꯤ ꯃꯆꯤ ꯂꯦꯡꯗ ꯇꯞꯅ ꯌꯥꯡꯕꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯌꯥꯡꯕꯁꯨ ꯃꯆꯤ ꯂꯦꯡꯗ ꯇꯨꯝꯗꯨꯅ ꯂꯩꯕꯗꯨꯒꯤ ꯅꯨꯡꯉꯣꯏꯕꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯥꯕꯨ ꯀꯣꯜꯂꯤꯕ ꯌꯥꯡꯕꯒꯤ ꯄꯥꯝꯕꯣꯝ ꯑꯗꯣ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯡꯕꯁꯨ ꯃꯁꯥ ꯑꯗꯨ ꯂꯦꯡꯂꯛꯇꯨꯅ ꯅꯨꯡꯉꯣꯏꯕꯤꯕꯨ ꯍꯦꯟꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯅꯨꯡꯉꯣꯏꯕꯤ ꯃꯆꯤꯜ ꯑꯗꯨ ꯁꯨꯛꯇꯣꯛꯇꯨꯅ ꯈꯥꯡꯉꯤ꯫ ꯃꯁꯥ ꯑꯗꯨꯁꯨ ꯍꯩꯅꯗꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯋꯥꯈꯟꯗ ꯈꯟꯖꯩ, ꯑꯁ ꯀꯩ ꯅꯨꯄꯥꯅꯣ ꯈꯪꯗꯦꯅꯦ, ꯑꯩꯁꯦ ꯆꯞꯈꯥꯏꯔꯒ ꯍꯥꯠꯂꯒꯦ ꯈꯜꯂꯤꯔ ꯈꯪꯗꯦ ꯍꯥꯏꯕꯅꯤꯗ꯫ ꯑꯁꯨꯝꯅ ꯈꯟꯖꯩ꯫ ꯑꯍꯤꯡ ꯑꯗꯨꯃ ꯅꯨꯡꯉꯣꯏꯕꯤ ꯇꯨꯝꯊꯕ ꯌꯥꯗꯅ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯆꯤ ꯂꯦꯡꯗ ꯄꯥꯈꯠꯄ ꯃꯤꯄꯥꯏꯕ ꯑꯃꯒ ꯂꯣꯏꯅꯅ ꯇꯨꯝꯊꯕ ꯌꯥꯗ ꯌꯥꯡꯕꯅ ꯆꯦꯠꯅ ꯀꯣꯜꯂꯤꯕ ꯑꯗꯨꯗꯒꯤꯁꯨ ꯅꯥꯟꯊꯣꯛꯄ ꯉꯝꯗ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯖꯔꯤ꯫ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯉꯣꯏꯕꯤꯗꯣ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯁꯛꯇꯝ ꯑꯗꯨꯗꯒꯤ ꯅꯤꯡꯊꯤꯖꯔꯕ ꯊꯧꯗꯣꯅꯨꯡ ꯑꯗꯨꯗ ꯐꯠ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯌꯥꯡꯕꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯉꯔꯥꯡ ꯃꯥꯅ ꯐꯥꯔꯛꯄ ꯂꯦꯝꯂꯩ ꯉꯥ ꯑꯗꯣ ꯃꯥꯗꯣꯜ ꯑꯃꯨꯁꯪꯗ ꯁꯅꯥ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯄꯤꯔꯝꯂꯒ ꯑꯃꯨꯛ ꯍꯟꯅ ꯂꯦꯝꯂꯩ ꯉꯥ ꯐꯥꯕ ꯏꯄꯥꯛꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯌꯥꯡꯕꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯨꯡꯉꯣꯏꯕꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯑꯣꯟꯊꯣꯔꯛꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯣ ꯂꯣꯏꯁꯤꯟ ꯈꯣꯝꯖꯤꯜꯂꯝꯂꯒ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯒꯠꯄ ꯍꯧꯈꯤꯔꯝꯃꯤ꯫ ꯌꯥꯡꯕꯁꯨ ꯏꯄꯥꯛ ꯑꯗꯨ ꯇꯝꯅ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯍꯤꯅꯥꯎ ꯑꯗꯣ ꯏꯁꯤꯡ ꯏꯊꯛ ꯑꯗꯨꯗ ꯏꯟꯊꯔꯒ ꯍꯣꯟꯗꯨꯅ ꯂꯦꯝꯂꯩ ꯉꯥ ꯐꯥꯅꯕ ꯀꯨꯝꯊꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯂꯦꯝꯂꯩ ꯉꯥ ꯈꯔ ꯐꯥꯔꯕꯒꯤ ꯇꯨꯡꯗ ꯌꯥꯡꯕ ꯃꯌꯨꯝ ꯇꯝꯅ ꯀꯥꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯄꯨꯔꯛꯄ ꯇꯨꯡꯒꯣꯜ ꯑꯗꯨ ꯊꯝꯗꯨꯅ ꯃꯁꯥ ꯑꯗꯣ ꯏꯔꯨ ꯁꯥꯗꯦꯡꯕ ꯂꯣꯏꯕꯒ ꯃꯥꯅ ꯐꯥꯔꯛꯄ ꯉꯥ ꯑꯗꯣ ꯐꯖꯅ ꯍꯩꯗꯣꯛꯇꯨꯅ ꯄꯨꯟ ꯑꯃꯗ ꯌꯣꯛꯇꯨꯅ ꯊꯝꯂꯝꯂꯒ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯔꯛꯄꯗꯒꯤ ꯆꯥꯛꯈꯨꯝ ꯑꯗꯣꯝꯗ ꯆꯥꯛ ꯊꯣꯡꯂꯨꯒꯦ ꯍꯥꯏꯅ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯑꯉꯛꯄꯅꯤ, ꯉꯁꯤꯁꯨ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯐꯖꯅ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯕ ꯆꯥꯛ ꯏꯟꯖꯥꯡ ꯀꯌꯥ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯔꯦ꯫ ꯌꯥꯡꯕꯁꯨ ꯃꯉꯣꯟꯗ ꯉꯔꯥꯡꯗꯒꯤ ꯇꯧꯔꯛꯂꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯔꯤ꯫ ꯑꯃꯨꯛꯁꯨ ꯇꯞꯅ ꯂꯩꯔꯤꯕ ꯆꯥꯛ ꯏꯟꯖꯥꯡ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ ꯏꯟꯗꯣꯟꯅ ꯍꯜꯂꯛꯇꯨꯅ ꯆꯥꯛ ꯑꯁꯤ ꯊꯝꯂꯝꯕ ꯑꯣꯏꯔꯖꯥꯠꯂꯣ? ꯀꯩꯅꯣ ꯉꯔꯥꯡꯗꯒꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧꯁꯤꯕꯨ? ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯂꯩꯖꯔꯤ꯫ ꯑꯗꯨꯕꯨ ꯌꯥꯡꯕ ꯀꯔꯤꯁꯨ ꯈꯟꯗꯅ ꯃꯥꯗꯣꯜ ꯑꯃꯨꯁꯪꯅ ꯃꯥ ꯍꯜꯂꯛꯄꯒ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯊꯝꯂꯝꯕ ꯆꯥꯛ ꯏꯟꯖꯥꯡ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯊꯣꯛꯂꯦ꯫ ꯆꯥꯕ ꯊꯛꯄ ꯑꯗꯨ ꯂꯣꯏꯕꯒ ꯌꯥꯡꯕ ꯃꯥꯗꯣꯜ ꯑꯃꯨꯁꯪꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ꯫ ꯁꯨꯃꯥꯡꯗ ꯂꯦꯞꯂꯗꯨꯅ ꯏꯟꯗꯣꯜ ꯍꯟꯕꯤꯔꯛꯂꯕ꯭ꯔꯣ? ꯅꯆꯥꯒꯤ ꯋꯥ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯃꯨꯁꯪꯅ ꯃꯀꯣꯛꯇ ꯀꯩꯊꯦꯜ ꯄꯣꯠꯌꯣꯝ ꯑꯃꯒ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯄ ꯑꯗꯨ ꯎꯔꯗꯨꯅ ꯌꯥꯡꯕ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯗꯣꯜ ꯑꯃꯨꯁꯪꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯌꯥꯡꯕ, ꯏꯆꯥ ꯂꯥꯛꯄꯗꯤ ꯀꯔꯤ ꯂꯩꯔꯕꯒꯦ? ꯏꯟꯗꯣꯜꯁꯨ ꯅꯪꯅ ꯄꯤꯔꯝꯕ ꯂꯦꯝꯂꯩ ꯉꯥꯁꯦ ꯍꯧꯖꯤꯛꯇ ꯁꯅꯥ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯟꯊꯣꯛꯂꯨꯒꯦ ꯇꯧꯔꯝꯂꯤꯕꯅꯤꯅꯦ꯫ ꯑꯗꯣ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯣ? ꯌꯥꯡꯕꯗꯤ ꯑꯉꯛꯄ ꯑꯃꯒꯤ ꯃꯊꯛꯇ ꯑꯉꯛꯄ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯥꯗꯣꯜ ꯑꯃꯨꯁꯪꯗ ꯌꯦꯡꯗꯨꯅ ꯆꯥꯔꯦ ꯏꯟꯗꯣ, ꯑꯗꯣ ꯀꯔꯤꯅꯣ ꯅꯆꯥꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯝꯂꯝꯂꯤꯕ ꯑꯗꯨꯕꯨ ꯏꯟꯗꯣꯅ ꯅꯠꯇꯕ꯭ꯔꯅꯦ? ꯑꯁꯨꯝꯅ ꯍꯪꯂꯛꯄ ꯃꯇꯝꯗ ꯑꯃꯨꯁꯪ ꯑꯗꯨꯁꯨ ꯌꯥꯡꯕꯗ ꯌꯦꯡꯂꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ, ꯏꯟꯗꯣꯟꯗꯤ ꯑꯁꯣꯝꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡ ꯊꯥꯛꯇꯨꯅ ꯂꯩꯔꯤ꯫ ꯆꯥꯛ ꯇꯣꯛꯄꯒꯅꯤꯅꯦ ꯏꯟꯗꯣꯅ ꯁꯅꯥ ꯀꯩꯊꯦꯜ ꯆꯠꯅꯕ ꯊꯣꯔꯛꯂꯤꯕ ꯑꯁꯦ ꯀꯗꯥꯏꯗꯒꯤ ꯆꯥꯛꯅꯣꯅꯦ? ꯏꯟꯗꯣꯜ ꯅꯪꯒꯤ ꯆꯥꯛ ꯊꯝꯂꯝꯕꯗꯤ ꯂꯥꯏꯔꯗꯅꯅꯦ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯁꯤ ꯐꯥꯎꯕ ꯀꯥꯟꯊꯣꯛꯄ ꯁꯪꯗ꯭ꯔꯤꯕꯅꯤꯅꯦ ꯉꯁꯥꯏ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯒꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯥꯡꯕꯁꯨ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯟꯗꯣꯟꯗ ꯌꯦꯡꯂꯗꯨꯅ ꯏꯟꯗꯣ, ꯉꯁꯤꯗ ꯅꯠꯇꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯁꯨ ꯆꯥꯛ ꯏꯟꯁꯥꯡ ꯃꯊꯦꯜ ꯀꯌꯥ ꯂꯩꯔꯝꯗꯨꯅ ꯅꯆꯥꯅ ꯆꯥꯖꯩ꯫ ꯑꯩꯗꯤ ꯏꯟꯗꯣꯅ ꯊꯝꯂꯝꯂꯤꯕꯣꯏ ꯅꯤꯡꯂꯨꯔꯦ, ꯉꯔꯥꯡꯒꯤꯗꯨꯁꯨ ꯏꯟꯗꯣꯅ ꯅꯠꯇꯕ? ꯑꯁꯨꯝꯅ ꯍꯪꯖꯔꯛꯏ꯫ ꯏꯟꯗꯣꯜ ꯅꯪꯒꯤ ꯆꯥꯛ ꯊꯝꯂꯝꯗꯦꯀꯣ ꯌꯥꯡꯕ? ꯐꯔꯦ ꯆꯥꯛꯄꯨ ꯆꯥꯔꯕꯗꯤ ꯌꯥꯔꯦ, ꯏꯟꯗꯣꯜꯁꯨ ꯊꯦꯡꯈꯤꯕ ꯇꯥꯔꯦ꯫
ꯁꯅꯥ ꯀꯩꯊꯦꯜꯗ ꯑꯃꯨꯛꯇ ꯅꯪꯒꯤꯒ ꯅꯪ ꯈꯨꯔꯥꯅ ꯐꯔꯛꯄ ꯂꯦꯝꯂꯩ ꯉꯥ ꯈꯔꯒꯁꯦ ꯑꯃꯨꯛꯇ ꯌꯣꯟꯊꯣꯛꯂꯨꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯑꯃꯨꯛꯁꯪ ꯀꯩꯊꯦꯜ ꯄꯣꯠꯌꯣꯝ ꯑꯗꯨꯒ ꯆꯠꯈꯤꯔꯝꯃꯤ ꯌꯥꯡꯕꯗꯤ ꯀꯔꯤꯅꯣ ꯍꯟꯗꯛ ꯃꯔꯛ ꯃꯥꯒꯤ ꯃꯌꯨꯝꯗ ꯇꯧꯔꯤꯕ ꯑꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯟꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯕꯅ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯌꯣꯜ ꯑꯃ ꯍꯧꯈ꯭ꯔꯦ ꯌꯥꯡꯕꯅ ꯂꯦꯝꯂꯩ ꯉꯥ ꯐꯥꯕ ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯅꯨꯡꯉꯥꯏꯕꯤꯁꯨ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯑꯣꯟꯗꯨꯅ ꯊꯣꯔꯛꯂꯒ ꯌꯥꯡꯕꯒꯤ ꯆꯥꯛ ꯏꯁꯤꯡ ꯐꯖꯅ ꯊꯣꯡ ꯊꯥꯛꯇꯨꯅ ꯑꯗꯨꯃꯛ ꯊꯝꯂꯝꯃꯤ ꯌꯥꯡꯕꯅ ꯃꯌꯨꯝ ꯃꯣꯡꯕ ꯃꯔꯥꯡꯌꯥꯏꯗ ꯍꯟꯋꯥꯏꯔꯛꯄꯒ ꯊꯧꯗꯣꯛꯅꯨꯡꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯍꯦꯛꯇ ꯑꯃꯨꯛ ꯍꯟꯖꯤꯟꯈꯤ ꯌꯥꯡꯕꯁꯨ ꯃꯥꯅ ꯆꯠꯊꯣꯛꯂꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯐꯖꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯝꯂꯤꯕ ꯑꯁꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯊꯃꯣꯏꯗ ꯆꯤꯡꯅꯕ ꯍꯧꯔꯛꯂꯦ ꯅꯨꯡꯉꯥꯏꯕꯤꯁꯨ ꯌꯥꯡꯕ ꯂꯩꯇꯕ ꯃꯇꯝ ꯑꯃꯗꯤ ꯌꯥꯡꯕꯅ ꯇꯨꯡꯈꯨꯜ ꯇꯥꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨꯗ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯖꯔꯝꯃꯤ ꯃꯇꯝ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄꯅ ꯅꯨꯡꯉꯥꯏꯕꯤꯒꯤ ꯊꯃꯣꯏꯗ ꯌꯥꯡꯕꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯊꯤꯜ ꯑꯃ ꯇꯠꯇꯅ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯑꯗꯨꯕꯨ ꯌꯥꯡꯕ ꯃꯥꯗꯤ ꯅꯣꯡꯃꯗ ꯅꯨꯡꯉꯥꯏꯕꯤꯕꯨ ꯎꯗ꯭ꯔꯤꯕ ꯑꯃꯗꯤ ꯃꯥꯒꯤ ꯆꯥꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯝꯂꯤꯕ ꯑꯃꯗꯤ ꯃꯥꯅ ꯂꯩꯇꯕ ꯃꯇꯝꯗ ꯌꯨꯝꯁꯤꯒꯤ ꯃꯀꯨꯞ ꯃꯇꯥ ꯂꯣꯏꯁꯤꯜꯂꯤꯕ ꯀꯌꯥ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯅꯅꯤ ꯍꯥꯏꯕꯗꯣ ꯈꯪꯗꯕꯅ ꯅꯨꯡꯉꯥꯏꯕꯤꯕꯨ ꯃꯥꯅ ꯃꯁꯛ ꯈꯪꯂꯝꯗꯦ ꯌꯥꯡꯕꯁꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯂꯝꯃꯤ ꯑꯣ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯔꯕꯁꯦ ꯑꯩꯅ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩ ꯑꯃꯗꯤ ꯑꯩ ꯂꯩꯇꯕ ꯇꯟꯖꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯣꯟꯅ ꯆꯪꯕ ꯌꯥꯎꯔꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯆꯤꯡꯅꯕꯅꯤ ꯍꯌꯦꯡꯗꯤ ꯑꯩ ꯂꯩꯇꯕ ꯇꯟꯖꯥꯗ ꯑꯩꯒꯤ ꯌꯨꯝꯗ ꯆꯪꯂꯤꯕ ꯃꯤꯑꯣꯏ ꯑꯁꯦ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯍꯨꯔꯥꯟꯕ ꯐꯥꯔꯒꯦꯗꯣ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯃꯇꯝ ꯑꯗꯨ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯤꯡ ꯑꯃ ꯂꯣꯏꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯦ ꯉꯁꯤꯗꯤ ꯌꯥꯡꯕ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯧꯒꯠꯂꯝꯗꯦ ꯑꯗꯨꯃꯛ ꯇꯨꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯝꯅ ꯇꯨꯝꯁꯤꯟꯕ ꯌꯥꯕ ꯇꯨꯝꯁꯤꯜꯂꯒ ꯅꯨꯃꯤꯠꯅ ꯋꯥꯇꯣꯜ ꯂꯣꯝꯂꯕ ꯃꯇꯝ ꯑꯗꯨꯗ ꯌꯥꯍꯧꯔꯛꯇꯨꯅ ꯍꯥꯊꯨ ꯏꯄꯥ ꯄꯥꯈꯠꯅ ꯏꯁ ꯃꯇꯝꯁꯤꯗꯤ ꯊꯦꯡꯈ꯭ꯔꯦꯗꯅ ꯑꯩꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯡꯈꯨꯜ ꯇꯥꯟꯗꯨꯅ ꯂꯩꯊꯣꯛꯂꯨꯔꯕ ꯃꯥꯜꯂꯦ ꯂꯦꯝꯂꯩ ꯉꯥ ꯑꯃꯠꯇ ꯐꯥꯕ ꯅꯪꯍꯧꯗꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯍꯥꯊꯨ ꯐꯠ ꯂꯣꯏꯁꯤꯜꯂꯒ ꯃꯥꯒꯤ ꯉꯥ ꯐꯥꯕꯗ ꯁꯤꯖꯤꯟꯅꯅꯕ ꯃꯄꯣꯠ ꯃꯆꯩ ꯀꯌꯥ ꯑꯗꯨ ꯄꯨꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯏꯄꯥꯛ ꯑꯗꯨ ꯇꯝꯅ ꯆꯦꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯌꯥꯡꯕꯅ ꯃꯌꯨꯝ ꯑꯗꯨꯗꯒꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯊꯧꯗꯣꯛꯅꯨꯡ ꯑꯣꯜꯂꯝꯕꯗꯒꯤ ꯅꯨꯡꯉꯥꯏꯕꯤꯁꯨ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨꯗ ꯐꯠ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯒ ꯌꯥꯡꯕꯅ ꯆꯥꯏꯗꯨꯅ ꯊꯝꯂꯝꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌꯥ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯂꯗꯨꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯑꯩꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯔꯁꯤꯒꯦꯅꯦ ꯆꯥꯊꯣꯛꯄꯅ ꯃꯥꯅ ꯁꯨꯝ ꯆꯥꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯂꯣꯏꯁꯤꯟꯕꯅ ꯑꯩꯅ ꯑꯗꯨꯝ ꯍꯦꯛ ꯂꯣꯏꯁꯤꯟꯍꯧꯕ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯧꯔꯤꯌꯦ ꯃꯁꯥꯁꯤꯗ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯉꯥꯡꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯀꯌꯥ ꯑꯗꯣ ꯂꯣꯏꯁꯤꯟꯖꯔꯤ ꯌꯥꯡꯕ ꯉꯁꯤꯗꯤ ꯏꯄꯥꯛꯇ ꯀꯨꯝꯗꯨꯅ ꯂꯦꯝꯂꯩ ꯉꯥ ꯐꯥꯕ ꯆꯠꯂꯝꯗꯦ ꯉꯁꯥꯏꯗꯒꯤ ꯃꯁꯤ ꯃꯔꯨꯝ ꯑꯃꯗ ꯂꯨꯝꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯀꯅꯥ ꯂꯥꯛꯄꯅꯣ ꯃꯥꯅ ꯂꯩꯇ꯭ꯔꯤꯉꯩ ꯀꯅꯥ ꯆꯪꯕꯅꯣ ꯍꯥꯏꯕ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯕꯁꯨ ꯀꯅꯥꯁꯨ ꯆꯪꯕ ꯑꯃꯗꯤ ꯂꯥꯛꯄ ꯎꯔꯛꯇ꯭ꯔꯕꯗ ꯌꯥꯡꯕ ꯀꯅꯥꯅꯣ ꯃꯥꯒꯤ ꯏꯃꯨꯡꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯃꯥ ꯂꯩꯇ꯭ꯔꯤꯉꯩ ꯂꯣꯟꯅ ꯇꯧꯔꯤꯕ ꯑꯁꯤ ꯉꯁꯤꯗꯤ ꯈꯪꯗꯣꯛꯂꯒꯦ ꯍꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯌꯥꯡꯕꯒꯤ ꯃꯌꯨꯝ ꯏꯃꯨꯡ ꯑꯗꯣꯝꯗꯒꯤ ꯃꯩꯈꯨ ꯀꯥꯔꯛꯂꯝꯃꯤ ꯊꯤꯟꯊꯗꯦ ꯌꯥꯡꯕ ꯀꯥꯔꯛꯂꯤꯕ ꯃꯩꯈꯨ ꯑꯗꯨ ꯎꯕꯗ ꯊꯨꯅ ꯌꯥꯡꯅ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯊꯣꯛꯍꯟꯗ ꯁꯥꯍꯨꯝ ꯅꯥꯏꯍꯟꯗꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗꯗꯤ ꯎꯔꯦ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯣ ꯌꯥꯡꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯋꯥꯈꯟꯗ ꯂꯣꯟꯅ ꯈꯟꯖꯩ ꯑꯣ ꯑꯩ ꯂꯩꯇ꯭ꯔꯤꯉꯩ ꯑꯩꯒꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯊꯝꯂꯝꯕ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯌꯥ ꯂꯨꯅ ꯇꯧꯔꯤꯕꯁꯤꯗꯤ ꯅꯪ ꯑꯣꯏꯔꯦꯀꯣ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯃꯥꯒꯤ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯛꯂꯝꯃꯤ ꯅꯨꯡꯉꯥꯏꯕꯤꯁꯨ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯂꯩꯕꯅ ꯃꯇꯨꯡꯗ ꯀꯅꯥ ꯂꯥꯛꯂꯤ ꯍꯥꯏꯕꯒ ꯈꯪꯗꯦ ꯃꯥꯒꯤ ꯊꯣꯡꯐꯝ ꯊꯣꯛꯄ ꯆꯥꯛ ꯑꯗꯨ ꯑꯗꯨꯃꯛ ꯊꯣꯡꯗꯨꯅ ꯂꯩꯖꯔꯤ ꯌꯥꯡꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯅꯁꯛ ꯏꯐ ꯐꯖꯒꯩ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯔꯝꯕꯒꯤ ꯅꯪ ꯑꯩꯅ ꯀꯩꯗꯧꯏ ꯌꯦꯡꯉꯣ ꯁꯤ ꯈꯟꯗꯨꯅ ꯈꯔ ꯁꯥꯎꯔꯞꯅ ꯃꯃꯤꯠ ꯑꯗꯨ ꯁꯣꯛꯆꯤꯟꯗꯨꯅ ꯍꯩ ꯌꯨꯝꯕꯨ ꯑꯩ ꯂꯩꯇ꯭ꯔꯤꯉꯩ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯅꯪ ꯀꯅꯥꯅꯣ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ ꯅꯨꯡꯉꯥꯏꯕꯤꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯏ ꯇꯤꯉꯛ ꯌꯥꯡꯕꯗ ꯌꯦꯡꯗꯨꯅ ꯂꯩꯖꯔꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯊꯧꯗꯣꯛꯅꯨꯡꯒꯤ ꯐꯤꯕꯝꯗꯁꯨ ꯑꯣꯟꯁꯤꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯁꯥꯗꯒꯤ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯃꯥꯡꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯨꯡꯉꯥꯏꯕꯤꯒꯤ ꯅꯤꯡꯊꯤꯖꯔꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯌꯥꯡꯕꯒꯤ ꯊꯃꯣꯏꯁꯨ ꯄꯨꯡꯁꯨꯝ ꯁꯨꯝꯍꯠꯈ꯭ꯔꯦ ꯅꯨꯡꯉꯥꯏꯕꯤꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯇꯞꯅ ꯅꯪ ꯀꯅꯥꯅꯣ
ꯑꯗꯨꯛ ꯅꯤꯡꯊꯤꯖꯕꯤ ꯅꯪꯁꯤ ꯀꯔꯝꯕ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯥꯌꯣꯟꯅꯣ? ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯅꯨꯡꯉꯥꯏꯕꯤꯁꯨ ꯇꯞꯅ ꯌꯥꯡꯕꯗ ꯀꯤꯅ ꯀꯤꯅ ꯀꯣꯏꯔꯥꯎꯅꯔꯕꯤ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅ ꯐꯂꯞ ꯐꯂꯞ ꯌꯦꯡꯂꯗꯨꯅ ꯅꯨꯡꯉꯥꯏꯕꯤꯅ, ꯅꯪꯅ ꯑꯩꯕꯨ ꯄꯨꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯅ ꯅꯪ ꯂꯩꯇ꯭ꯔꯤꯉꯩ ꯇꯟꯖꯥ ꯂꯧꯗꯨꯅ ꯅꯪꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯊꯕꯛ ꯏꯪꯈꯥꯡ ꯀꯌꯥ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯃꯗꯤ ꯑꯊꯦꯡꯕ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯁꯦ ꯑꯣꯟꯗꯨꯅ ꯅꯪꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯈꯤꯕꯅꯤ꯫ ꯑꯩꯅꯦ ꯅꯪꯅ ꯏꯔꯣꯜꯅꯨꯡꯗꯒꯤ ꯄꯨꯔꯛꯈꯤꯕ ꯅꯤꯡꯊꯤꯖꯔꯕ ꯊꯧꯗꯨꯅꯨꯡ ꯑꯗꯣ꯫ ꯑꯩꯒꯤ ꯃꯤꯡ ꯅꯨꯡꯉꯥꯏꯕꯤ ꯍꯥꯏꯅ ꯀꯧꯏ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯀꯌꯥ ꯂꯤꯕꯗ ꯅꯠꯇꯅ ꯃꯥꯁꯨ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯎꯖꯒꯦ, ꯃꯥꯕꯨ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯌꯥꯡꯕꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯌꯥꯡꯕꯅꯁꯨ ꯌꯥꯕꯤꯔꯗꯨꯅ ꯅꯨꯡꯉꯥꯏꯕꯤ ꯑꯃꯗꯤ ꯌꯥꯡꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯃꯒꯨꯝꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯅꯨꯡꯉꯥꯏꯕꯤꯕꯨ ꯌꯥꯡꯕꯅ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯌꯥꯡꯕꯒꯤ ꯃꯊꯃꯣꯏ ꯁꯦꯡꯕ ꯑꯃꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕꯅ ꯅꯨꯡꯉꯥꯏꯕꯤ ꯑꯃꯗꯤ ꯌꯥꯡꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯈꯪꯅ ꯃꯗꯣꯜ ꯑꯃꯨꯁꯪ ꯑꯃꯗꯤ ꯃꯈꯨꯔꯥ ꯇꯣꯝꯆꯧꯅ ꯄꯂꯦꯝ ꯄꯟꯊꯧ ꯂꯩꯇ꯭ꯔꯕ ꯅꯨꯡꯉꯥꯏꯕꯤ ꯑꯃꯗꯤ ꯌꯥꯡꯕꯒꯤ ꯄꯂꯦꯝ ꯄꯟꯊꯧ ꯁꯛꯇꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯅꯨꯡꯉꯥꯏꯕꯤꯁꯨ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯊꯥꯔꯛꯄ ꯑꯀꯟꯕ ꯃꯤꯁꯩ ꯑꯗꯨ ꯀꯣꯛꯇꯨꯅ ꯌꯥꯡꯕꯒꯤ ꯇꯥꯂꯣꯏ ꯑꯣꯏꯗꯨꯅ ꯇꯥꯏꯕꯪ ꯃꯤꯔꯛꯇ ꯇꯤꯟꯗꯨꯅ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯎꯕ ꯐꯪꯖꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯑꯄꯣꯛꯄ ꯄꯂꯦꯝ ꯄꯟꯊꯧꯅ ꯄꯤꯛꯅ ꯂꯪꯊꯣꯛꯄꯤꯔꯝꯂꯕ ꯑꯋꯥꯕꯗ ꯅꯝꯃ ꯁꯔꯨꯛ ꯑꯣꯏꯔꯛꯂꯕ ꯌꯥꯡꯕꯁꯨ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯕꯤꯕꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯐꯪꯖꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯃꯁꯛ ꯈꯪꯗꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯈꯤꯔꯝꯃꯤ꯫